Guru pungyeiba Khumukcham Kamini Babu Ningsing Memorial Family Trust Lamar Gram Kasar Assam na Sindana leikhidraba Guru pungyeiba Khumukcham Kamini Babu Ningsing mana khutsinnabagi thouram ama Kasar gi bina kandi part 1 da leiba leikhidraba pungyeiba oza sigi masunupa Khumukcham Bidyut ke sagaida ngarang mapung fana panthokhre ngarang pangthokiba thouram da thouram mapu oina Khumukcham Kanta Bihari Trustee Chairman Oduga Athoiba Mithung Len Oina Dr. K.N. Chan Singh, Retired Professor J.C. College Silcharamadi Ikai Khumnaba Mithung Oina R.K. Gopal Sana, Retired Secretary Government of Assam Loinena Award Asibu Fangadaba Awardee Dr. Haubam Noni Kumar Singha Pungyeiba Professor Manipuri Department Assam University Silcharna Maruiba Mithung Len Singoina Saruk Yaki Thouram gi makha chatharak poina leikhidrabagi photo da leisu katuna ikai khumnaki CH Nabakumana taramna upagi warol piraba matung Khumukcham Kanta Bihari Trustee Chairman na donor gi warol da asumna hai mahakna trustee asigi chairman oiraga committee ama semdana chahi ani leiraga pungi lamda pukning thogat poina award asipi duna lakpa asina handak asina ani shuba mana piba thouram ni hai ki athoiba mithung len oiki ba Dr. K.N. Chan hai inat yokhatuna asumna inat chawkhatna ba honaba se tasengna thagat chai haraduna pungyeiba Oza Khumukcham Kamini Babu gi punsi wari gi maramda sandukna haiki amaromda R.K. Gopal Sanana mahaki oibu wakalon fongdokki tungda ningsing mana award asibu fangkiba Dr. Haubam Noni Kumar gi mafamda soul citation amadi lupali sing tara kutsinaki loinana mahang award asi fangbada haraubo fongdoktuna mamal leiraba warol kharasu thamki award fangnaba Dr. Haubam Noni Kumar na haikibada mahakpo award Piba Kidamak Tagat Pofongdoki Loinana, Hiramasi Matanga, Ministry of Culture, Nat Sankritan Chingba, Kaya Singasibu Chaukat Nabakana Honari Madi, Muekiana, Ikuiki Ina, Jagwe Kabu, Chaukat Nabu Hodari, Masigi Manungchana, Guru Pungyeiba Khumukcham Kamini Babu Ningsing Memorial Family Trust, Lamagram Kasar Assam na Chai Ani Lairaga Pungyeiba Muesing the Piriba Award Asi, Hena Paktok Chautok Handuna, Hena Kala Sanskriti Bu Chaukat Popurak Poeration of Haina Fongdoki. Puri Pungyeiba Narok Kaya Kasar Tripura Bangladesh ke khawna chindagi sebo kaya na guru sangai da leiduna mapu phana ai tangaki adasi maki sebo haiba takhel lo bhawa Bangladesh wo maki sebo saka sandok pulunga Yami aduna nasiba buda kaya kamna babu Yo Khumukcham Kamini Haunaduna Leide Lamdam sida chawkhatnabagi honabada arepa leitana singasi bawba asi changsinjari asiga loinana hiram siga mari leinana Ministry of Culture dagi koina senthang phangdana lam kharasu pungisei jagoi gi mingda kathoktana ahlaman singna ngalingai matamdagi moina ningjeramba asa aduga loinana sagacharaba mafam singda koina hoji auditorium sadana guest house sadana mapandagi laklinga ko jasingse masi leifam chafam kudung chaba kadang koina seba tawba ngamnabagi damakta kudung chaba piba ngamnabagi damakta tawjariba khoida sakhang biduna Guru Khumukcham Kamini Babu Family Trust asina khoida maruena ingonda sigumba mana khusinnabasi masi khoida puning thogot pani hana lawjei